Pausi di Jimpop iba maroi ba pau kharab de tawjeri Khwaaidagi Chaoba blue hel Sydney gi esing Khongbaalda Ukhre Malem si ke Khwaaidagi Chaoba sa oiriba blue hel ama Australia gi konung Sydney gi esing Khongbaalda uba phangkhre masi sei chama gi manungda homlok subo oina uba phangkhibani aina wildlife authorities na phongdorakle Opposition aduna si creator ase keji lakam heli amade EI jackpot achoba lottery ama phawbaga chap manai aina masiba photo nabliba photographer asina phongdorakhe Sydney ki photographer Shin ke na photo sharing app Instagram da photo asi share torakhibani NPSWS Marcel well watcher asina well asi anpo oina ukibasi New South Wales ki esing Khongbaalda ni aina BBC ne report tawre Mosque-ta gas Pokkhaibada Miwoi kunmathoi Leikhidre Bangladesh ki Narayanganj city da leiba Baitus Sala Jem Mosque gas Pokhaibagi thodok amada yamdrabada Meoi kunmathoi Leikhidre Meoi ke aso asok panang ke choklaba Meoi sing adu medical treatment tawre aire Pokhaibagi thodok adu irai numit ki namidang waramge lai khurumba matamda thokibani aire Narayanganj Fire Service ki Deputy Assistant Director Abdullah Eon Airfan thodok asi mosque manungda puba underground gas pipe adu leak oirpadagi ni amade kanagumana air conditioner natragana fan ge switch on off tawbadagi amasung tawbadagi thokibani aina palle local fire department amasung police na thodok asig investigation lokhatpa haukhre atopa pau amadana Indian Army na Chinese citizen ahum Kankhre Indian Army na Chinese citizen ahum makhoi gi lambi mangkhibadagi Sikkim gi Pit lising tara tarit wang bamafam amada Kankhre sub-zero oiba temperature aduda Chinese masa singna khudong thiban nangadaba adubo khangbiduna nupa ani amasung nupi amaba matam chana kanbiduna medical assistant na food and warm cloth cheng pikre aire maragasida India China lan taunabada India maithigani aina Global Times ke editorial da phonglakkhre India ki Defense Minister Rajnath Singh na China ki Defense Minister Wei Fenggi ga unakhibaga Iroina na China ki Global Times ki editorial da China ga India ga lamkhai ki lan tauna bada India mighty gani aina akan basingna ba amoina phonglakkhre pawasina ai lamkhai gi wathok sigi matang da India na miyam gi pukning da thabak tawduna leire India lebak na fana phaba sakti Leiraba chu China ga lamba pa bada soidana mighty ki gani India da gi China na henna lebak nungsiba mi amasung lanbi leiba heli aire pawasina makhatana ai lebak ani ki Defense Minister anina unaki baduna tung da ingtapa amadi jasinaba purapo oirasuno China na ingtap na lainab hotnariba asi India na aran balambi amada punanaba hotnare India na thodok sing asi thoktanaba miyamge pungning sing laksinduna lebak aniki hena afaba maiki ama puraknaba hotnaba chungani haina so phongtokhe panbajai Moscow da pangthokpa sangai cooperation organization ki meeting yawal lakpada lebak aniki Defense Minister no unaduna warisana kiba Leikhidre Nakalamoromda Maming Leiraba Diagnostics Center Amana Meoi Amage COVID test result ani Thoknna Pirakpadagi Ngakhre home isolation tawna hotnarubada akoibagi miyamna jaraktabadagi COVID care do in Thangkhre Manipur gi Maming Leiraba Diagnostics Center Amana chap madaba numit amade pungpham da lokhiba COVID test ke sample amage result ani Thoknna positive amade negative haina Pirakpadagi test tawruba Meoi amade miyam angakpa phaunakhre Test ki result laklaba Meoi asi Imphal West ki manung chanba Nagampal Rems Road ki mapam amadagini mahakna phongtorakpagi matung ina tha asigi sachet mari da test tawraba matung tha asigi sachet manga da ahanba oina negative result pirakhe adubo numit aduma ki pung khara kanaraba matung positive amu oire airakhe asigumba Maming Leiraba center amana section dabadagi thawng asi tawningde aina patient asina phongtorakle mari leinaba singna makhatana asigumba thodok sing asi thoktanaba akanba mityeng changhanningi aire Mahakna makhatana ai tungda lakadaba matamdasu thodok asi thoklaklagade pamdaba thodok kya su tholakpai iai chapmanaba sample amagi result ani piba aibasi mari leinaba Meoi sinu kupna yangchanbiu aike amromda Meoi asi positive oire aiba confirm tawraduna malongi yunako COVID care da ngasi nungthil thamkhre COVID care center asi da thamdrangi mango inana patient asi home isolation tawjagi aina tawrambadagi akoibagi miyamna janingdabu ulagi aiduna mahak COVID care center da leikhibani aire Ningsing bajai mamang da sunga sigi asigi manaba thodok thokpagi pau leibak asida thokre luraba matam asida section ba watpagi mabitaba miyamda awaba kaya mayuknare aroibada content sing asigi maroiba pau khara asiba pau tanjariba Manipur local news YouTube channel amade Facebook page asidagi yengbiriba punamak puthaga chari luinana channel asina adum ta kanarabadi subscribe like and share tawba kawbi kun punamak amuk hanna thaga chari